Multi-style culture folk dance puthokpagi thouram pangthokkhre. Women Society for Cultural Heritage Kokchinggi Oza Guru Singh na takpi tambiduna maibi jagoi, laibau jagoi amasung leima jagoi gi oiba multi-style cultural folk dance puthokpagi thouram ama ngasi society asina sinduna wabagaida leiba Elangbam Salochana Academy gi conference hall da pangthokkhre. Thouram aduda thouramgi mapu singoina retired secretary Manipur State Kala Academy Imphal S Vedeswar Sharma Sastri, Retired Director JN Manipur Dance Academy Imphal Laipubam Upendra Sharma Sastri amadi Elangbam Surendra Kumar Maitena sarukyaki. Thouram aduga mari lenana S Vedeswar Sharma Sastri na phongdokhibada miyoibagi civilization na chawkhalakpada culture na maru oiba masak kaya lauduna lakli. Aikoigi piklaba iramdam asibusu malemda aikoigi culture asina masak takli. Malemgi mafam khuding na koi na chatpada isagi culture asi aikoina masak taklam gadabani aduna miyoiba ma oina poklabadi isagi ifurup ki oiba kala vidya amatta oirabasu hayu hainaribani. Izatigi kala vidya asi aikoi isana yokhatchagadabani. Aikoina hogalakliba mahairoi singbu general education khakta mapung fana haihanbada natana aikoigi culture busu masak khanghangadabani. Tambi gadabani hainasu phongdorakhi. Thouram aduda pikliba mahairoi singna saba maibi jagoi, laibau jagoi amasung leima jagoi miyamda utuna mityeng tahankhi.